Numidang wairamgi numina chingya tamlakpa matamni. Chingya tamya yenglubada pungning huna fazai. Khudhaiba kanagi khudekna mahausa lairimbi fazaba adubu saithabagi loiba nairoi. Amagi mathangda ama chingpa turel magi oiba fazabadu mayek sengna uri. Anu khutta simjit ama paiduna ningdu yairibe samlangdu thadoktuna machinda porok sona simjit chitli. Aina ngasise khitang ngana halona haibaneba magi kaitheldu ne hena lubra khangdeba sunghan he haloidabaneba. Me mana mayum hanjilakpaga sumang yausilakpaga mapa chanaraduna khumlai. O hale ima hale moigi hawa du da ngaibadane isase wabana sideda khabani imase. Anu saurangna na khumai ima dine ado ngaktane nongmata halakpadane nungai ko bo haise hairoidabane. Mema sor ama hodolaga khumlai. Khangdre de bema nangsinane karam ngangna doino khangdre wai hairasu masawi. Anu isau khara langaga ho kaithel chatpabu nungaiba thabaklo wai khanglabaduda wai haimandanane taningdre nakong itare. Hoi imana warasune wai ga haijararoi. Mema mangoldagi tapna hogatuna imung changba hawi. Anu nang horaroi dong matagum hairai. Ai sak thongbaga ngamoi ko imana thonggadabani ko. Anu ngangna simji chitpadu loisilamlaga imungda changkhre. Nganba magi kada arunga wathi warim ngangli nganbana itaw kanade chak charaga hangro. Is ngamaroi bo noi panthogine maut ekeduna kapada ai supan bayawni. As ai thanda panbadu talleba aduineba phagina te itaw chak chara hangro ba kainjang thongsige. Kaino fagi dagi awoi bo andoroba. Yare oza khange haudong ta tawranu khangbra injang lairusla thongbadi nangna thongdoini. Nganba ngangna hogolaga thokre arun sadumak inaduna thokminarai. Arun amadi nganba pisak piklingaidagi tinarakpa yamna nungsinajaba marupni. Marup haibasi karino hangbada makoi anina khudam oina piba yai. Nila magi mamanaba khaiga thakpa yaba thakluraga lambi thungba makai machindasu isai ngangladuna lai. Nungsiba henman khibana soi khiba yauraklaba ngakpiu ko aibu nanggi thamoina nangna migi oikhibada aidi nangbu yengba ngamhauroi. Isai nganglaga lakpada nila thongkal leuraduna masagi phibam semlaga tabli changlai. Nakanda mapa leibra hainasu cheptha yengjari. Udrabada maithong makalamna thong hangdokpada nikhai famduna leirambaduda masado ikhangkhangna pabung. Nikhai machagi mataududa phurubasu yade asawadu fatharaga tamna kumai. Ibungo nangi thongse ipa pamdeko matungdadine thengna adugumba phibamda halakanu ipabu sawanganu ko. Nikhai ngangna sofa dagi hagolaga makha muk tarai. Sakti chado mandrene tumnaba tawru ipasu tumuragi. Nila hairi makhul iphai na kumlai. Hoi pabung. Mapa ibungo susangkrabada nila hairi magi kada changlai. Somda sungan bahoi chak tokladuna nganbana arunbu thonggal phawba thindokpirai. Thonggal yobaga nganbana ahing lekro soyade nang toriba ma ingkrakan sida chatlo neibo. Nanaidi phamung doina mondrang sanarage. Arun pairap nganbada yingladuna yajaribo yumdagi henba leijade tumminena chumna tumbasu haitaba nanga tuminaba kae ngamjaro khoi. Nganba noklaga yare oza maut ekedine akhoi panthongnatre nangni bo chatlo thenge. Chatkadaurise ainine oza natene aigi khanbibaga saranu natuga wari sanaba nanglaroi pakhalido khange. Khangadi chatlo dana. Hoi chacharage
ꯑꯣꯖꯥꯁꯨ ꯆꯪꯕꯤꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯄ ꯉꯝꯃꯔꯣꯏ ꯆꯪꯉꯣ ꯉꯥꯟꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯏꯇꯥꯎ ꯑꯩꯁꯨ ꯆꯪꯂꯒꯦꯕ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯑꯔꯨꯟꯗ ꯅꯣꯡꯃꯤ ꯈꯨꯝꯂꯛꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯔꯨꯟꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯉꯛꯏ ꯆꯪꯉꯛꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯑꯅꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯅꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗꯨꯅ ꯈꯤꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯇꯞꯅ ꯐꯣꯟꯗꯨ ꯂꯧꯈꯠꯂꯒ ꯔꯤꯁꯤꯞ ꯇꯧꯏ ꯗꯗꯥ ꯉꯥꯟꯕ ꯈꯥ ꯆꯤꯛꯂꯒ ꯈꯨꯝꯃꯤ ꯍꯣ ꯀꯩꯒꯤꯅꯣꯕ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯤꯗꯤ ꯑꯩꯗꯣ ꯆꯥꯛ ꯇꯣꯛꯄꯒꯤꯅꯦꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯦꯕ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯣ ꯁꯦꯡꯉꯕ ꯁꯦꯡꯉꯕ ꯍꯥꯏꯔꯒ ꯍꯣꯏꯕ ꯗꯗꯥ ꯁꯦꯡꯉꯤ ꯍꯥꯏꯕ ꯉꯥꯟꯕ ꯅꯣꯛꯇꯃꯛ ꯅꯣꯛꯏ ꯑꯅꯨꯅ ꯇꯞꯅ ꯗꯗꯥ ꯍꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯑꯅꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯗꯅꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯅꯪꯒꯤ ꯃꯤꯡꯁꯦ ꯄꯨꯟꯅ ꯑꯅꯨꯄꯃꯥ ꯍꯥꯏꯅ ꯀꯧꯒꯗꯕ ꯐꯥꯎꯕ ꯄꯥꯝꯃꯨꯏ ꯗꯗꯥ ꯅꯪꯅꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯕꯤꯌꯨꯀꯣ ꯑꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯗꯥ ꯑꯩꯁꯨ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯗꯗꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯑꯌꯥꯕꯗꯣ ꯗꯗꯥꯅ ꯄꯤꯕꯤꯌꯨꯀꯣ ꯄꯤꯒꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯁꯦ ꯅꯪꯅꯤ ꯑꯅꯨ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯔꯤꯕꯤ ꯃꯣꯕꯥꯏꯜ ꯃꯥꯅ ꯀꯂꯛꯂ ꯃꯥꯜꯂꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯗꯨꯅ ꯍꯜꯂꯣ ꯗꯗꯥ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯣꯕꯥꯏꯜꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯐ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯁ ꯑꯩꯗꯤ ꯏꯃꯥꯒ ꯉꯥꯡꯅꯔꯤꯉꯩ ꯆꯥꯔꯖ ꯇꯧꯕ ꯀꯥꯎꯔꯦꯗꯅ ꯑꯁꯣꯝꯗꯁꯨ ꯉꯥꯟꯕ ꯃꯥꯒꯤ ꯑꯅꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯔꯤꯗꯥꯏꯜ ꯇꯧꯖꯔꯨꯏ ꯑꯗꯨꯕꯨ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯇꯧꯕꯅꯣ ꯈꯟꯖꯔꯤꯉꯩꯗ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯑꯣꯐ ꯊꯝꯃꯤꯗꯨꯅ ꯗꯗꯥ ꯑꯩꯗꯣ ꯉꯁꯤ ꯆꯥꯔꯖ ꯇꯧꯕꯗꯣ ꯀꯥꯎꯔꯦꯕ ꯑꯗ ꯃꯊꯟꯇ ꯑꯣꯐ ꯇꯥ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯕ ꯌꯥꯎꯗꯦ ꯆꯥꯔꯖ ꯊꯤꯜꯂꯒ ꯇꯧꯔꯛꯂꯤꯅꯦꯕ ꯑꯗꯣ ꯗꯗꯥ ꯍꯥꯎ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯉꯁꯤꯒꯤꯗꯤ ꯊꯝꯂꯒꯦꯕ ꯗꯗꯥ ꯁꯥꯎꯒꯗ꯭ꯔꯥ ꯁꯥꯎꯒꯗ꯭ꯔꯥ ꯀꯥꯏꯅ ꯍꯪꯂꯤꯗꯨꯕꯨ ꯅꯪ ꯑꯣꯐ ꯇꯥꯔꯦꯅ ꯍꯥꯏꯖꯤꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯑꯅꯨꯗꯨ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯈꯨꯝꯃꯤ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯗꯗꯥ ꯅꯪ ꯑꯩ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥꯕ ꯆꯥꯔꯖ ꯑꯗꯨꯝ ꯊꯤꯜꯂꯒꯅꯦ ꯊꯝꯒꯦ ꯗꯗꯥ ꯑꯗꯨꯝ ꯐꯣꯟꯗꯣ ꯄꯥꯏꯔ ꯂꯩꯌꯨ ꯉꯥꯟꯕ ꯄꯥꯏꯔꯣꯏꯗ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯥꯏꯠ ꯍꯤꯔꯣꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯖꯧꯋꯣ ꯗꯗꯥ ꯉꯥꯟꯕ ꯅꯣꯛꯅ ꯍꯥꯎ ꯌꯥꯔꯦ ꯐꯣꯟ ꯊꯝꯃꯣ ꯑꯅꯨ ꯁꯥꯎꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯂꯩ ꯃꯦꯃꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯦꯃꯥ ꯇꯨꯝꯃꯕꯣ ꯅꯪꯕꯣ ꯏꯃꯥꯒ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯐꯣꯟ ꯆꯥꯔꯖ ꯀꯝꯇ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯃꯦꯃ ꯃꯆꯥꯒꯤ ꯏꯋꯣꯟ ꯋꯣꯟꯅꯕ ꯄꯥꯎꯈꯨꯝꯗꯨꯗ ꯉꯛꯆꯥꯅꯩ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯍꯩꯅꯕꯤꯅꯤ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯊꯣꯛꯈ꯭ꯔꯦ ꯑꯅꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯉꯥꯟꯕꯒꯤ ꯃꯤꯁꯀꯣꯜ 3ꯒ ꯃꯦꯁꯦꯖ 2ꯒ ꯂꯩꯔꯝꯃꯤ ꯁꯥꯎꯔꯤꯔꯣ ꯗꯗꯥꯅ ꯂꯛꯅꯕꯅꯦꯕ ꯁꯥꯎꯅꯨꯕ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯦꯕ ꯀꯣ ꯁꯥꯎꯅꯨꯀꯣ ꯅꯨꯡꯁꯤꯕꯤ ꯗꯗꯥꯒꯤ ꯊꯋꯥꯏ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯣ ꯆꯥꯔꯖ ꯇꯧꯁꯤꯜꯂꯣꯕ ꯑꯗꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯃꯪꯗ ꯂꯥꯛꯀꯦꯀꯣ ꯏꯁꯧ ꯇꯧꯔꯛꯀꯅꯨꯀꯣ ꯑꯅꯨ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯃꯃꯥꯗ ꯇꯧꯈꯤꯕꯗꯨ ꯑꯅꯨ ꯃꯀꯣꯛꯇ ꯄꯥꯛ ꯊꯥꯖꯤꯟꯗꯨꯅ ꯑꯁ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯅꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯐꯩꯖꯨꯞ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯊꯟꯇ ꯐꯃꯨꯡꯗ ꯅꯣꯛꯃꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤ ꯅꯍꯥꯛꯀꯤ ꯆꯦꯠꯂꯕ ꯂꯪꯂꯥꯅ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ ꯊꯃꯣꯏ ꯑꯅꯤ ꯇꯟꯅ ꯌꯥꯗꯕꯒꯨꯝ ꯃꯄꯣꯛꯁꯤꯃꯒꯤ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯅꯕ ꯂꯦꯡꯊꯣꯔꯛꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯕꯗꯒꯤ ꯏꯀꯥꯏꯊꯤꯕꯤ ꯁꯛꯂꯣꯟ ꯂꯧ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯂꯩꯖꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯉꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯤ ꯈꯥꯏꯗꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯋꯥꯀꯤꯡ ꯆꯠꯈ꯭ꯔꯕꯁꯨ ꯍꯜꯂꯛꯄ ꯅꯪꯅꯕ ꯆꯥ ꯂꯣꯟꯈꯠꯂꯤ ꯉꯥꯟꯕ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯃꯅꯥ ꯊꯥꯕꯤꯔꯣꯏꯕ
ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯑꯃꯨꯛ ꯇꯧꯗꯣꯔꯤꯅꯦꯕ ꯆꯥ ꯃꯨꯅꯥꯗꯨꯅ ꯑꯃꯨꯛ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯑꯁ ꯁꯪꯒꯣꯝꯁꯤꯅ ꯑꯃꯨꯛ ꯄꯥꯗꯣꯏꯖꯥꯠꯂꯥ ꯉꯥꯟꯕ ꯋꯥ ꯉꯥꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯟꯖꯟꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒ ꯒꯝꯂꯥꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨ ꯆꯥꯡ ꯉꯥꯏꯕ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤ ꯔꯟꯖꯟ ꯏꯁꯤꯡ ꯆꯥꯏꯅ ꯉꯥꯡꯂꯤ ꯒꯝꯂꯥ ꯑꯁꯤꯗ ꯊꯥꯔꯤꯕ ꯂꯩꯅꯥꯁꯤꯡꯁꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯈꯨꯟꯗꯣꯛꯄꯤꯅꯕ ꯂꯩꯇꯦꯗ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ ꯔꯟꯖꯟ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯗꯦ ꯉꯥꯟꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯉꯥꯟꯕꯅ ꯁꯠ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯕꯕꯥ ꯂꯩ ꯈꯔ ꯏꯁꯤꯡ ꯆꯥꯏꯕꯕꯨ ꯑꯗꯨ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯔꯟꯖꯟ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯦꯔꯦꯗꯨ ꯊꯝꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯍꯩ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯅꯪꯕꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯦ ꯕꯕꯥꯗꯤ ꯑꯩꯒꯤ ꯆꯍꯤ ꯈꯪꯉꯒ ꯀꯩꯗꯧꯗꯣꯏꯕ ꯔꯟꯖꯟ ꯃꯆꯥꯅ ꯈꯨꯝꯂꯛꯏꯕ ꯄꯥꯎꯈꯨꯝꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ ꯉꯥꯟꯕꯁꯨ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯇ꯭ꯔꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯟꯖꯟꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯕꯦꯃꯥ ꯍꯥꯏ ꯕꯦꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯃꯦꯃꯅ ꯏꯪꯈꯣꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯄꯅꯤ ꯑꯅꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛꯀꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯛꯑꯣ ꯍꯥꯏꯅꯣ ꯃꯦꯃ ꯄꯣꯂꯥꯡꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯒ ꯁꯦ ꯍꯪꯒꯥꯝꯁꯦ ꯄꯦꯔꯦ ꯂꯣꯏ ꯀꯥꯗꯅ ꯃꯥꯡꯗꯧꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯨꯒꯦ ꯅꯪꯅꯅꯦ ꯃꯄꯨꯜꯁꯦ ꯈꯔ ꯁꯦꯝꯃꯛꯎꯁꯦ ꯏꯃꯥꯗ ꯑꯁ ꯏꯃꯥ ꯄꯦꯔꯦ ꯀꯥꯔꯁꯨ ꯃꯔꯨ ꯂꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯣ ꯃꯔꯨꯒꯤꯗꯤꯅꯦ ꯃꯅꯤꯡꯗ ꯍꯧꯔꯤꯗꯣ ꯑꯗꯨꯗꯩ ꯂꯧꯔꯗꯝꯅꯤ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯗꯣ ꯇꯧꯔꯨꯆꯣ ꯑꯅꯨ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯂꯧꯗꯨꯅ ꯃꯄꯨꯜ ꯁꯦꯝꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯂꯝꯃꯤ ꯑꯅꯨꯄꯃꯥ ꯑꯅꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯠ ꯈꯨꯝꯂꯛꯏ ꯍꯥꯎ ꯑꯅꯨ ꯁꯠ ꯌꯦꯡꯈꯠꯂꯛꯏ ꯅꯤꯂ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨ ꯏꯍꯩꯗꯤ ꯍꯩꯅꯖꯗꯦ ꯑꯗꯨꯕꯨ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯥꯝꯕꯨꯡ ꯅꯤꯂꯥ ꯂꯥꯛꯄꯤꯔꯤ ꯅꯤꯂꯗꯤ ꯄꯨꯛꯅꯤꯡꯅ ꯏꯪꯊꯈ꯭ꯔꯦ ꯇꯕꯥꯔꯕꯤ ꯆꯤꯝꯕꯥꯜꯗꯨꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯏꯕꯦꯝꯃ ꯅꯤꯂꯥ ꯍꯥꯏꯕꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯝꯕꯨꯡ ꯍꯥꯏꯅꯇꯪ ꯀꯧꯔꯗꯤ ꯐꯒꯗꯕꯅꯤ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯨ ꯌꯥꯝꯕꯨꯡ ꯅꯤꯂꯥ ꯍꯥꯏꯅ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯅꯤꯂꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ ꯌꯥꯏꯗ ꯏꯆꯥꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯗ ꯅꯕꯨꯡꯒꯤꯗꯤ ꯏꯌꯥ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯈꯔꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯦꯃ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯅꯣꯏꯕꯣ ꯅꯤꯂ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯅꯤꯂ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯅꯥꯝꯃꯅ ꯂꯨꯈꯝ ꯍꯣꯠꯂꯒ ꯂꯩ ꯃꯇꯧ ꯑꯗꯨ ꯑꯅꯨꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯑꯅꯟꯅ ꯁꯠ ꯈꯨꯝꯃꯛꯏ ꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯅꯨꯒ ꯁꯨꯝ ꯈꯪꯅꯕꯅꯦ ꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯋꯥꯍꯩ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯑꯅꯟꯅ ꯅꯤꯂꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯅ ꯃꯆꯥꯕꯨ ꯀꯧꯏ ꯕꯦꯃꯥ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯃ ꯂꯥꯏꯔꯖꯔꯕꯁꯨ ꯑꯄꯪꯕꯤ ꯅꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯃꯤꯄꯥꯏꯖꯕ ꯈꯟꯖꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯨꯁꯤ ꯑꯅꯨ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯅꯨ ꯍꯣ ꯑꯅꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯒ ꯑꯣ ꯂꯥꯛꯑꯦ ꯑꯅꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯑꯣ ꯏꯕꯦꯝꯃ ꯂꯥꯛꯑꯦ ꯂꯥꯛꯊꯔꯛꯑꯅꯨ ꯑꯃꯨꯛ ꯂꯥꯛꯊꯔꯛꯑꯦꯗꯣ ꯈꯪꯉꯗꯤꯅꯦ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯕ ꯇꯝꯃꯨ ꯏꯕꯦꯝꯃ ꯏꯁ ꯇꯥꯏꯌꯦ ꯏꯕꯦꯝꯃ ꯑꯩ ꯈꯨꯝꯃꯤꯗꯨꯗꯤ ꯈꯨꯝꯂꯝꯃꯅꯤ ꯅꯥꯒ ꯄꯪꯉꯤ ꯇꯥꯖꯗꯦ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯌꯧꯔꯦ ꯂꯥꯞꯇꯛꯅ ꯅꯤꯂ ꯂꯩꯕꯗꯨꯁꯨ ꯎꯔꯤ ꯑꯅꯨ ꯍꯟꯖꯤꯟꯕꯁꯨ ꯇꯟ ꯆꯪꯁꯤꯟꯕꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤ ꯈꯨꯁꯤꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯗꯨꯅ ꯑꯣꯏ ꯅꯣꯏ ꯅꯣꯡꯕꯥꯟꯁꯦ ꯑꯥꯗ ꯂꯩꯔꯦꯍꯦ ꯑꯅꯨ ꯄꯩꯔꯞ ꯈꯨꯁꯤꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯨꯁꯤ ꯎꯁꯟꯅꯗꯅ ꯇꯨꯃꯤꯟ ꯆꯠꯂꯤ ꯑꯅꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯂꯝꯕꯤ ꯅꯥꯀꯜꯗꯒꯤ ꯅꯤꯂꯅ ꯍꯪꯉꯛꯄꯅꯤ ꯑꯅꯨ
khara hainadabagi mawong utuna kumlai. Khuta sanabun pairisibu ising sokpa oiramlani khalo dum. Anu tamna amuk chatpa haubaga anu kainomta haigena. Hairo haibagi matagum anu chalibadu satlepli. Paukhum amatadi pirakte. Nila makha taraklami. Anu aina nangbu khanjarakpase kuire. Nangna su khanglamgani khale. Anu Nila da fit yenglaga hairai. Yambong Nila. Nupi nane asukoina paukhum amata piraktrise nasana khangdro. Nangna wahai amata di haidana aina kamai khangduino. Numise tasilaktaure. Ai thenge changkhrage. Anu satkumduna ising sokena tawi. Khusisu magi ising soktuna karak minari. Ngasai makai yengduna leramba mumanabuduna mohairai. Itaw nupi da dumaina nongadaba nate. Nangna ne mata naralise fanadi kuire. Magi mamise yaningbagi mami nate itaw. Bye. Nupi nina themna roga yengmibagi wanida. Yada yadradi ai Nilani kailo. Kul asida paisa paibadane maming chaliba RK Nikhai ngaitom pokpa macha RK Nila Chandra. Kanadi lause aigi oigi khanba numitane oiba yabasibu pakhal thadabagi matam pamui he lause ine sakhigi benderda. Magi mapuna hairibadu achanba manai anansu akhaba minong noklaga mamanabagi matung inaduna chakre. Ngasidi anu masado ihai hainingdi haiduna nganbada haibadagi nganna tumjaro haiduna tumhankre. Mathangi numitni mahausagum mema kaithel chatkre. Numit yungba matam oibana anu khusiga loinana hai chasi haiduna anu hegi sumangda champra chari. Nupi anidu ngangbaga nokpaga nungaijabi haibadu oire. Makhoi anigi matauda malangba masu yauduna nuzagi samlangda haina humna sanaringai khinglai tan kaiba mobile gi yaklaba ringtone. Khutsi call do receive tawi. Hello. Kaidawrige? Darun ai anu hoida champra chariye. Arunna de chat ke dinding draga adaga da wai hai cha lairiba. O de chat ka dabane ai gi kaino do o luwaw bado koktane ayuna ri aduna chatriba. Khutsin hairakpa wadu tabada ngasaidagi wari tariba nganba makol thokna nonglai. Natire kokta kayam kana ayuna ri no babai. Somdadi anu phone da hairakliba tadabanina khusida tingak yengduna lay. Arun machinda murum sonduna call do kai. Arunna afaba amta nate aigi michanga amta laiteba. Hello Darun. Somdadi khusi pangkau da kaujari mobile gi screen da thangatuna yenglubada line tattuna leiramle. Kona yumda tawragi khanduna khusi call do amuk hanna tawrudre. Hanagi matawgum ngasisu nupi anidu kutta sanabun paiduna ising sokpa tholai. Karomdagi lakpano khangaudana gari ama nupi aniduna chatliba adomda haijilaktana anubu thomkhirami. Ima khanghaude chalambadagi anu leimaida haithakre. Leisak leichu henbi leirangni leinam chawbi leirangni leirangna leika phalakpada leirang leinam phanglabada kalak loidaba kanano mitaroidaba kanano.